आकाशवाणी इम्फाल वाहेंगबम राजेश ने पाव पाजरी आहनबद मरुब पाव प्रधानमंत्री नरेंद्र मोदी थासी कुनिथोइदा कांग्रेस लुसिंग राहुल गांधी निंगदौकाब नुमित इम्फाल लाक्तुना डोल की मिरेब सिंगिदमक बोट खोंगोदरी मणिपुर विधानसभा मिखल मरी लेना राजनीति दल सिंगी लुचिंग क्या मणिपुर लेदुना मागी मिरेब सिंगिदमक बोट खोमली मणिपुर होखिबा पुंग कुनमरीदा मियोय हुमफुनिथोय नौना कोविड-19 पॉजिटिव ओइकी मियोय हुमफुनिथोयना नाबा फकी उत्तर प्रदेश विधानसभा की अहुमसुब तांकक अमसुंग तांकक अमखतंगदा पांगथोकदबा पंजाब विधानसभा मिखल की बोर्ड हयेंग थादनबा सेम साबा लोइरे अमसुंग प्रधानमंत्री ने हारी बायो सीएनजी प्लांट शहर सिंगना लूना थंबदा नतना अमोट अकाई लेतबा मफम अमा ओहेनगनी लेवागस्ता ओमिक्रॉन वेरिएंट लाकपदगी कोविड-19 की अनोबा केस हेंगलगलिब असि येंगलगा अखोय पुनमना सेक्शन मिनसी सही 15 दगी 19 फावगी मनुंगदा लेबा अंगांगसिंग यावना वैक्सीन कापा यारबा मियोयसिंगना अथुबा मतमदा वैक्सीन की डोज सुना कापथोकपियु अमसुंग अतोपा मियोयसिंगबु वैक्सीन कापदा मतेंग पांगबियु लाइसेट अस्तिगी ngaktoknaba फेस मास्क उपियु फुट 3 की सोशल डिस्टेंसिंग थंबियु माइ मिट सेंगना ताथोकपियु खुदसा सेंगना हंबियु कोविड-19 का मरी लेना ई पाउसिंगीदमक नेशनल हेल्पलाइन नंबर सिंग 0112397846 अमसुंग 1075 ता अदुगा मणिपुर की हेल्पलाइन नंबर 0385241166 अमसुंग 180034531818 ता फोन तौबियु हौजिक मपुंग पाउ बीजेपी लुसिंग प्रधानमंत्री नरेंद्र मोदी थासी कुनिथोइद इम्फाल लाक्तुना डोल की मिरेक सिंगिदमक बोट खोंगदोरी प्रधानमंत्री ने इम्फाल ईस्ट जिला की लुवांगपोपा क्रिकेट ग्राउंड पांगथोपा मियांगी मीटिंग अमदा वा nganggani प्रधानमंत्री की खोंगचत असिगी येंगलगा ngaksil की सेक्सुअल थौरांग लोकटले अमरोमदा खोंगचत असिगी येंगलगा मिफम पांगथोकफम की किलोमीटर मंगाना कोनमा मफमसिंगदा ड्रोन पाइबा यारोय हाइरी गृह मंत्री अमित शाह रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरी आयुष मंत्री सर्बानंद सोनोवाल यावना लुचिंगबा क्याना राज्य असि लाक्तुना बोट खोंगदोरी कांग्रेस लुचिंगबा राहुल गांधी थासी कुनमाथोइद इम्फाल लाक्तुना डोल की मिरेप सिंगिदमक बोट खोंगदोरी अहानब तांकक की मिखल विधानसभा केंद्र 19 थासी 19 बोट थादनगनी तांकक असिदा वोटर लाख 12 रोम हेनबना मिरेप 153 की मिखल की मराइबक लेपकनी अनिसुब तांकक की मार्च 5 विधानसभा केंद्र 19 बोट थादनगनी तांकक असिदना वोटर लाख 9 हेनबना मिरेप 32 की मिखल की मराइबक लेपकनी मिखल मरी लेना राज्य असिदा प्रधानमंत्री यावना लुचिंग क्या लाकदरिबा असिगी येंगलगा मणिपुर पुलिस ने मफम क्या खुदकी ओइबा थी हुंबगी थबक चथरी ngasi नुमिदांग वारम इमा कैथेल की अलुगली कस्तूरी अमसुंग बीटी रोड थी हुंबगी थबक चथकी इम्फाल वेस्ट पुलिस कमांडो ना निंगोंबम अवांग लेकाई अमसुंग निंगोंबम मखा लेकाई जसु थी हुंबगी थबक चथकी हाइरी नेशनल पीपल्स पार्टी एनपीपी की नोंमगी ओइबा पॉलिटिकल कन्वेंशन तमेंगलोंग जिला की नेशनल फुटबॉल ग्राउंड ngasi पांगथोखरे थोरमदर सरुक याकिबा एनपीपी लुचिंगबा अमसुंग मेघालय के मुख्यमंत्री कॉनराड के संगमान हाई लाकलिबा मणिपुर विधानसभा मिखल असिदा महाकी डोलना चावना माई पाक्तुना सरकार सेमगनी मांग हाई हौजिक पालिबा सरकार असिबु एनपीपी की मतेंग लोइना सेमखिबनी वोटर सिंगना एनपीपी की मिरेपता बोट थादबिनबा अपील तौरदना मांग हाई हौजिकी तांजा असि लुरबा तांफम अमा ओइबना मियामना अरोइबा पुंजा फावबा थबक तौगदबने Today, NPP is one of the fastest growing parties in the country. People of the Northeast have made NPP what it is today because of this vision that our leader, late P.S. Sangma, had. And therefore, I truly believe that this vision and the seed that he had sown for a much more better Northeast, for a Northeast that will be able to compete with the rest of the world, these are the steps that we are taking, and the blessings that we are getting from above will ensure that we are able to take this vision forward. And that is why we are here today. I truly believe that the National People's Party will emerge as the single largest party in the state of Manipur in this election. अमरोमद नोने जिला की खौपुमदा बीजेपी की मिखल की मीटिंग क्या पांगथोके तमेंगलोंग जिला की मिनी स्टेडियम दसु बीजेपी की मेगा इलेक्शन कैंपेन अमा पांगथोके थोरम सिंह अदुदा डोल की लुचिंग क्या अमरोम सरुक याके
Jiribam Jilagi Netaji School Playground Jakurador ngasi nomugi oiba political conference ama pangthokre mifam aduda Tripura gi BJP luchingba amasung Mukhyamantri Biplab Kumar Deb saruk yaki thoram aduda wangang bada Sri Biplab Kumar hai COVID-19 laichat matamda miyamna khudongcha kaya mayoknaki adubu Pradhan Mantri Narendra Modi na paikhalakpa thorang kaya na mioi kya gi punchi kanbada natana lebak asida sajaba COVID ki vaccine puthokki Ukrul Jila dasu Naga People's Front NPF ki election campaign hogdokre thoramdar saruk yakiba NPF ki Secretary General Achum Bemo ki kon hai NPF na Manipur lairiba asi ching amasung tampaki marita lainariba mari nahongnana amasung hena sesilhanabani. We are here to strengthen the relationship between the hill areas and the valleys. We are here to re-strengthen the relationship with the various other neighboring communities. We are here to ensure whatever we deserve, it is whatever is due to us. We ought to get it. We must fight and get it. And towards this endeavor, NBF platform is here for you. BJP lusingba amasung Kendra gi Minority Affairs ki Raja Mantri John Barlana ngasi Ukrul Jila gi Ramba Village amasung Hunpun Village at satuna kunja singa unabagalona dol gi mirep kita mabot kongki Hunpung Village ta pangtopa mipam amada Shri Barlana wangangki BJP Yuba Morcha gi National General Secretary amasung Darjeeling gi MP Raju Bistana ngasi Kanglatom bida pangtopa mikal gi mitin amada saruk yaki tauramda wangang bada MP na Mukhyamantri Biren Lusingba Sarkar asina Gorkha Jati singidama honariba adubu thagatpa phongdokki Mikhal gi sem saribasing gi matang da district election officer sing amasung SP singa loinana video conferencing gi kutang da mifam ama pangthokre mifam adda COVID-19 marakta Mikhal asoi angam thoktana pangthokna wafam kaya khanaki Raja gi joint CEO na thadorok pacherol magi matungina hauji phawbada license gan lising taranipan hena mari leinaba police station sing da pikalakre mioi Humpunipan non-bailable warrant pikre ekar jamri marpuni toida tharamba lupa koti nipu taret lak marpu matoi rongi popi pambi sing yanthak kibaga loinana hauji phawbada lupa koti chama nipu henbagi popi pambi sing mang tahan kre ngarang lupa koti ahum lak humbudrani thoi henbagi sana amasung mapanamdagi pusilakpa yamlaba churup sing phaki hauji phawbada lupa koti chama humpu matoi lak marpuni thoi henbagi polam sing phare hairi Imphal East Jilagi Andro Kendagi Manung Channel Leba Yari Pok Yambem Amasung Tulihal da Mikhal ga Marila na Tokpa Togdok da Mioy kya asok apan nang lehari. Aikoy gi Tawal Paumi Soybam Binoy na hay Togdok adu ngarang numidang pung tara matoy makay taba adu ay da toki bani. Togdok adu da Mioy ni Pan Rom asok apan nangki gari tara amasung yum tara nitoy amangata to lam lehari. Tobok topom da Raja gi DGP P Dongel laktuna yang singkre hari. Amaromda NPP gi mirep oiriba mioi amagi apokpa sakhangdaba singna nongmaina kaplam le hairi thodok adu ngarang numidang pung mapan makarom tabada thokhibani Election Commission na absentee voters sing da vote thadabagi kudongchaba pinabagi damak sahi marphugi matakta leiba mioi sing miga mimanadraba sing amasung COVID-19 na narba mioi sing vote thadaba yanabagi damak Churachampur jila gi oina polling team mapan ngasi mini secretariat complex tagi jila adugi DEO na lamthakre team amamamda polling official ani videographer ama amasung security yauri ngasi thariba polling team sing adu Saikot Singhat Henglep amasung Churachampur gini adu moinamak tipaimuk amasung Thanlon Bidan Sabha Kendra gi ondi polling team thadre hairi Maragasda Churachampur amasung Ferjol jila gi Bidhan Sabha Kendra taruki EVM amasung BBPAT commission tawagi thabak ngasi loisangkre machine sing adu haujik tuibong daleba all mini secretary gi strong room da solon sintena thamkre hairi All Manipur Nupi Marup na hairi tangkak ani thok na pangthok kadriba Raja Bidhan Sabha gi Mikhal niyom chumna amasung shanti leina pangthok na bahona bada Manipuri Nupi singna punna hon aminarasi lup asina thadrok pachero lamada hai haujik chatnariba electoral system asi hongdok anaba punna thengnabinaba All Manipur Nupi Marup na appeal tawri tabiriba pawasi Akas Bani Imphal degini Manipur hokiba pung kurmida mioi humpunitoy nauna COVID-19 positive oiki mioi humpunitoy na naba padona discharge toki haujik active case satruk marfu humdoi leiri apunba positive case lak tara humdoi lising taruk chahum marfu marigi manungda lak tara humdoi lising hum satruk supna manga naba phakre Naba pabagi changna chada marfudra tare dasmik mapan taruk ni positive oiba mioi mari nauna laikhidabaga loinana laiset astigi hauji phawbada laikhidaba apunba missing lising ani subna marfudra taruk sure Raija sita hauji phawbada covid vaccine dose lak kuntaruk lising humputaruk changa humudra mari kapkre masigi manungda ahanba dose lak tara mari lising marfudra nipan hena amasung ani suba dose lak tara mathoi lising tara humdoi hena kapkre precaution dose lising yangkai manga chahum yangkai nipan kapkre 11 kV Wangkai feeder amasung 33 kV Jennings line da
Kongba substation amasung Sangaipat substation dagi may piribasi hayeng ayuk pung 13 dagi nungtil pung mga pawba may mutkani. Maramas na Laisram Leirak Laima Kaitel Nongaybung Eyang Pali Kongpal Salam Laikai dagi Iran Pampawba Top Kongnangkong Ketri Bengun amasung Mina Bazari mapamsing may pangloy hairi. Pokso ek amasung nupida sa tabay hingsagi matangda tiziliba casing haibasigi matangda nongmagi oiba capacity building program kam interaction program ang mga sipang tokre. District Legal Services Authority Tamenglong na Manipur State Legal Services Authority gi makada pangtokpa tarum aduda nupi ayo singyaw na miyoy kya saruk yaki. Azadi ka Amrit Mahotsav Thoranga Mari Lenana Nomaijing Numit Kudingi Ningtam Lanjanga Mari Lenana Akanaba Thoram Sing Leptana Sandokli Hayeng Nomaijing Numiki Ayuk Pung 3 minute nifuda Akasbani Imphagi Ipaw Kangbuna Putokpa Akanaba Thoram Manipurgi Athoba Angaw Sana Senapati Tahanjagani Thoram Masi Kangla Masung Sangay Channel Animakta Taba Pangani YouTube channel Air Imphal Su Thoram Masi Taba Pangbigani Akasbani Imphal Paw Tabiri Uttar Pradesh Bidhan Sabha gi ahum suba tangkak amasung tangkak amakaktang da pangthokadaba Punjab Bidhan Sabha Mikal gi board hayeng thadanaba sem saba loire. Uttar Pradesh da board ayuk pung 3 tegi nungthil pung 3 phawba thadagani aduga Punjab tana ayuk pung 9 degi nungthil pung 3 phawba board thadanagani. Uttar Pradesh gi ahum suba tangkak asida Bidhan Sabha Kendra Yangkai Mapan gi damag mirep chatruk kuntare na lamba taunari masigi manungda nupi mirep marphudra taret yauri. Sit sama taratil iba Punjab Bidhan Sabha Mikal asdan nupi mirep marphudra humdoi yauna punna mirep lising machahum sup na marina lamba taunari Mikal asigi damak punna polling station lising kun mari satret nipu hangdokle. Election Commission na polling station amamamda yamlabada miyoy lising amat saniyang kay Sanghan bada ayaba pire COVID-19 laisaki yenglaka Election Commission na Bidhan Sabha Kendra kudimakta bot hadabagi matam pung amamam sangdokle. COVID naduna quarantine tawduna leiriba miyoy singna makoy gi mari leinaba polling station singda aroiba pungjada bot hadaba yagani hairi. Pradhan Mantri Narendra Modi na ngasi video conferencing ki khuthangda Madhya Pradesh ki Indore da Govardhan Bio CNG plant sangakre. Sir Singh Amor akai leitaba mafam ohenabagi apunba pandamda Shri Modi na handakta Swachh Bharat Mission Urban 2.0 hogdokhibani. Mission asi phatta haudidagi lan onthokpa amasung hek yaba makai resource hena phanganduna semilon fagananaba haiba wakhalon gi makada pangthokpani. Masi Indore gi Bio CNG plant asida mapung phana uba phanglagani. Plant asida nongmada achotpa organic oiba phatta haudi ton changwai yangkai sengdokpa ngamgani amasung nongmada CNG kg lising taratret lom amasung organic compost ton chamarom puthoklaba yai. Thorom dito wangang mada Pradhan Mantri nahai Bio CNG plant asina Sir Singh Luna na thambada natana amot akai leitaba mafam ama ohengani. Sarkar na asikuma plant lakliba sahi ani asida achauba municipal corporation humudra mangada sanaba pandam thamli. Mahanghai amot akai kaya na lam ekar kaya marong konsinduna thamli masina ising nungsit moran bada chaw na mateng oiri. Pradhan Mantri nahai Swachh Bharat Mission gi ani suba phase paikaliba asigi maruiba pandamdi asigumba samasya sing asi koon na bani. Pradhan Mantri Narendra Modi na hari tongan ba lamsingda drone sizinabana achauba awan ba kya purapa ngamgani manghai kisan drone asina anoba juki awan ba amani Pradhan Mantri na tongan ba Sir Singda kisan drone samarom lamthaki Manesar da virtual oina pangthokpa lawmi singi mifam amada wangang bada Pradhan Mantri na hai sarkar gi thorang asina lawmi singda mateng pangbaga loina kaithel sing irai laina yahon bangam nagani thorang asina lawmi singi sentok lambida su hengal alagani Pradhan Mantri na hai kurmathoi suba satabdi da anoba lawu singugi lamda thorang asina maikai amada puduna anoba pandup ama hangle Laibakasta hojik phawbada COVID vaccine dose koti chama humudra manga lakh kunithoi lising kuntrau humdoi hena kapkre Masigi manungda ahanba dosta koti marfudra taruk lak kunmari hena amasung anisuba dosta koti humudra taret lak taramapan hena kapkre. Hojik phawbada precaution dose koti ama lak humudra nipan hena kapkre. Loisilappada COVID-19 dagi ngakthoknaba COVID vaccine kapthokpa face mask upa putaruk lapna leiba khutcha amadi maimi tarutana na thamba haiba achamba thongsing asi ngakna chapinaba amukka hana ningsingjari. Aroibada maroiba pau Pradhan Mantri Narendra Modi thasi ki kunithoida Congress lusingba Rahul Gandhi na ningdokaba numita Imphal laktuna dolgi mirep singi damak bot khomgadori. Manipur Bidhan Sabha Mikal ga mari lenana rajniti dol singi luchingba kayana Manipur leiduna magi mirep singi damak bot khomli. Manipur da hokiba pung kurmeda miyoi humpunithoi nauna COVID-19 positive oiki miyoi humpunithoi na naba phaki.
Uttar Pradesh Bidhan Sabha gi ahum suba tangkak amasung tangkak amakhaktangda pangthokkadaba Punjab Bidhan Sabha mikal gi board hayeng thadanaba sem chaba loire amasung Pradhan Mantri na hari Bio CNG plana Shahar Singh Luna na thambada natana amot akai leitaba mafam ama ohengani Paul Lojare